ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ, ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯄꯣꯊꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟꯗ ꯑꯁꯤꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯏꯁꯥꯟ ꯇꯅꯦꯜ ꯍꯥꯏꯅ ꯀꯧꯏ꯫ ꯁꯨꯔꯨꯡ ꯑꯁꯤ ꯇꯥꯏꯋꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯁꯨꯔꯨꯡꯅꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯕꯨ ꯁꯦꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯇꯥꯏꯋꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯇꯥꯏꯄꯦꯏ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒ ꯊꯪꯅꯔꯒ ꯂꯩꯕ ꯈꯨꯟ ꯑꯃꯈꯛꯀ ꯂꯝꯕꯤ ꯁꯝꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯇꯥꯏꯄꯦꯏ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒ ꯊꯪꯅꯔꯒ ꯂꯩꯔꯤꯕ ꯈꯨꯟ ꯑꯁꯤꯒ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯆꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯁꯤ ꯁꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯄꯨꯡ 2 ꯍꯦꯟꯅ ꯆꯪꯂꯝꯃꯤ꯫ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ 2012ꯒꯤ ꯖꯨꯟꯒꯤ ꯊꯥꯗ ꯁꯨꯔꯨꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯏꯋꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯇꯥꯏꯄꯦꯏ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯁꯤꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯃꯁꯨꯡ ꯑꯩ ꯁꯤꯇꯤ ꯑꯁꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯅꯣꯡꯃꯗ ꯄꯩꯁꯥ ꯇꯥꯟꯖꯔꯒ ꯍꯤꯡꯖꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯝꯕꯤꯗ ꯆꯠꯄ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯕꯤꯅꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯑꯩꯅ ꯈꯟꯈꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯌꯨꯝꯗ ꯄꯩꯁꯥ ꯑꯃꯠꯇ ꯄꯨꯁꯤꯟꯗꯅ ꯍꯟꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ, ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯕꯤꯅꯕ ꯃꯤ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯩꯅ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯝꯕꯤ ꯃꯄꯥꯟꯗ ꯒꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯌꯨꯝ ꯐꯥꯎꯕ ꯆꯠꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯏꯅ ꯇꯣꯡꯈꯤꯕꯤ ꯄꯦꯁꯦꯟꯖꯔ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯀ ꯊꯦꯡꯅꯗꯕ ꯊꯥ 2-3ꯃꯨꯛ ꯐꯥꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯨꯝ ꯆꯠꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯔꯒ ꯇꯥꯔꯤꯕ ꯈꯨꯟ ꯑꯗꯨꯗꯒꯤꯅꯤ꯫ ꯍꯥꯟꯅꯗꯤ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯄꯗ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯃꯊꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯝꯃꯤ꯫ ꯑꯩꯅ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯕ ꯇꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯁꯨꯔꯨꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯂꯝꯃꯤ ꯑꯃꯁꯨꯡ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯌꯥ ꯆꯪꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯁꯤ ꯁꯥꯈꯤꯕ ꯃꯇꯝꯗ ꯋꯥꯀꯔ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯅꯟꯗꯨꯅ ꯁꯤꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯣꯡꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯕꯥꯏꯛ ꯊꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯕꯗ ꯕꯨꯠ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯝꯂꯝꯃꯤ ꯑꯃꯁꯨꯡ ꯊꯥꯜꯂꯤꯕ ꯕꯜꯕꯁꯤꯡꯗꯨ ꯉꯥꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯨꯔꯨꯡ ꯑꯁꯤꯗ ꯕꯁ ꯑꯃꯒ ꯀꯥꯔ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯃꯤꯑꯣꯏ 5 ꯍꯦꯟꯅ ꯁꯤꯈꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯀꯌా ꯑꯃꯁꯨ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅꯅꯤ ꯑꯩꯅ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯤꯕ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯩꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯁꯨ ꯌꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯨꯄꯤ ꯑꯁꯤꯅ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯔꯒ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯁꯤꯜꯂꯛꯂꯦ ꯑꯃꯁꯨꯡ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯔꯒ ꯑꯩꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯊꯥꯏꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯁꯤ ꯑꯩꯅ ꯎꯈꯤꯗ꯭ꯔꯤ꯫ ꯍꯥꯟꯅꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯒꯥꯔꯤ ꯇꯣꯡꯂꯤꯉꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯃꯇꯝꯗ ꯃꯥ ꯋꯥ ꯀꯌꯥ ꯉꯥꯡꯂꯝꯗꯦ ꯑꯃꯁꯨꯡ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯤꯠꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ? ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯦꯟꯊꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯀꯞꯅ ꯀꯞꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ
ꯃꯍꯥꯛꯄꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯧꯁꯥꯕꯤꯗ꯭ꯔꯦ, ꯃꯥꯅ ꯋꯥ ꯉꯥꯡꯕꯁꯤꯡ ꯃꯥꯒꯤ ꯏꯃꯥ ꯕꯕꯥꯅ ꯇꯥꯁꯤꯟꯅꯔꯝꯗꯦ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕꯁꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯒꯥꯔꯤ ꯆꯨꯝꯊꯣꯔꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏꯋꯥꯏ ꯖꯒꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯨꯔꯨꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯛꯂꯝꯃꯤ, ꯊꯥꯜꯂꯤꯕ ꯕꯂꯕꯁꯤꯡ ꯉꯥꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯠꯂꯝꯃꯤ꯫ ꯕꯂꯕ ꯑꯌꯥꯗꯕ ꯈꯔꯗꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯒꯥꯔꯤ ꯅꯠꯇꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯟꯕ ꯎꯔꯝꯗꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝꯗ ꯊꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯏꯊꯟꯇ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯔꯒ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯈꯟꯕꯗ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯃꯃꯥꯡꯗ ꯈꯥꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯃꯅꯤꯕꯦꯒ ꯑꯗꯨ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯥꯎꯔꯝꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯌꯨꯝꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯒꯥꯔꯤ ꯚꯔꯥ ꯄꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯉꯩ ꯃꯅꯨꯡꯗ ꯑꯩꯅ ꯈꯜꯂꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯔꯒ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯃꯤꯅꯠ 20 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯆꯪꯈꯤꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛ ꯒꯥꯔꯤ ꯚꯔꯥ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯈ꯭ꯔꯕꯖꯥꯠꯂꯥ꯫ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯄ ꯎꯔꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯉꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯥꯎꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗ ꯀꯟꯅ ꯊꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯝ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯊꯣꯡ ꯀꯟꯅ ꯊꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯆꯅꯤ ꯆꯠꯄꯤ ꯑꯃ ꯁꯠ ꯄꯤꯔꯛꯏ꯫ ꯑꯩꯅ ꯈꯟꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯃꯥꯜꯂꯤ꯫ ꯑꯩꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯕꯨ ꯃꯄꯥꯟꯗ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯉꯥꯏꯗꯨꯅ ꯂꯩꯍꯜꯂꯤꯕꯗꯤ? ꯁꯥꯎꯅꯤꯡꯃꯟꯈꯤꯕꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯄꯟꯗꯨꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯑꯩꯅ ꯆꯩꯔꯤꯉꯩ ꯃꯅꯨꯡꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ꯫ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯍꯥꯏꯔꯛꯈꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯕꯁ ꯑꯃꯒ ꯀꯥꯔ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯔꯒ ꯃꯥꯒꯤ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯔ ꯑꯩ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯅ ꯌꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯞꯄ ꯐꯣꯇꯣ ꯑꯗꯨ ꯐꯂꯥꯡꯗ ꯊꯦꯠꯄ ꯎꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯍꯨꯟ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗꯦ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤꯗ ꯌꯥꯝ ꯇꯣꯏꯅ ꯇꯣꯡꯈꯤꯕꯤ ꯄꯦꯁꯦꯟꯖꯔ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯈꯛꯇꯃꯛ ꯊꯦꯡꯅꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯥ 3 ꯍꯦꯟꯅ ꯎꯔꯨꯗꯕꯒꯤ ꯃꯔꯝꯗꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯕꯁ ꯑꯃꯒ ꯀꯥꯔ ꯑꯃꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯨꯗ ꯃꯥ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯟꯅꯤ ꯈꯪꯂꯛꯄꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯝꯕ ꯑꯀꯤꯕꯒꯤ ꯆꯥꯡ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯗꯕꯤꯗ ꯂꯝꯕꯤ ꯀꯣꯏꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯅ ꯁꯨꯔꯨꯡ ꯑꯗꯨ ꯐꯥꯎꯔꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫